ITLF Amasung Kuki MLA Mapan gi Mipham Pangthokhre MLA Mapan na Makhoigi Constituency Singi Miyamna Pamlabadi Thadokkani Haina Home Minister da Khanghallamle Haina Paodamkhre May ahumda asum na sinduna Singi District Headquarter kharada Satkiba Tribal Solidarity March adu loisilakpada Atopa Singi Mipham singda kona thokrabasu Ihan na Bisnupur amasung Churachandpur ge taina badalaiba Yellow purup amado onsinduna nong may kapsin ba yauna yum kaising May thabadage lamay chak padong na sanduragliba Kanglub maselgi lana si loisinaba Manipur amasung union laingak na Mathaw tabani haiba thabak sing lepta na paikhalaglabaso Manipur dagi tongan ba administration pigadabani haiduna demand tawrogliba Kuki jo furup ki MLA taragi khongpham di handok pa leitre Makhoy na kanglub maselgi lana si lebanduna Manipur da mahausagi tangdu laitaba phibam Purak na barom da honabagi mahutta Yellow purup asiga makhoigi purup singa State asida punna laiminaba ngamlaroi haibagi wafam na hongna na Union Home Minister Amit Shah ga Delhi da unaduna phongdoklamle haire Pawasigi matangda pawksi asina Churachandpur da base tawba pawmi amadagi phangba paw na haibada ngahan Churachandpur gi hiyangtam lamka da laiba YPA gi General Headquarter gi holda Indigenous Tribal Leaders Forum ITLF Amasung Kuki jo purup ki Manipur gi MLA singa gi marakta apunba Mipham Pangthokhre MLA sing adugi apunba masing tara oigadabada Churachandpur District ki 56 Thalon Assembly Constituency ki MLA bungjagin balte de lan asigi marakta rims rota thokiba thokdok amada soktuna haujik phawba Delhi gi hospital amada layengduna lairakpadagi yaukhide haire adumoinamak Mipham asida saruk yakhiba MLA singna handakta New Delhi da Union Home Minister Amit Shah unaduna sanarakiba wari singi marik sumber report ama thamki haire MLA Mapan thamkiba report adugi manungda makhoina Amit Shah unabada karigumba makhoigi constituency singi Miyamna bu Pamlabadi makhoi MLA oibadagi resign tawgani haibagi wafam phongdoklamki haiba wafam yaure aduga Union Home Minister da Khanghalamba atopa wafam amadana makhoiga mitaiga punna laiminaba ngamlaroi haibagi wafam su Khanghallambaga loinana masina maram oiraduna Manipur dagi makhoigi damak tonganbe administration ama pamle haina su phongdoklamle haire Panba yabade kanglub maselgi akanba lan hauraklingai chairakta sokpadagi layengduna lerakhiba bungjagin baltege mahaki mahut sinduna miyo yamana khuyek piraga atopa MLA mapanna masa masagi khuyek piduna me taragani thoida thadorakhiba cherol amada makhoina Indian Constitution gi makhada union laingaktage separate administration pamle haibagi wafam phongdokhrabane masigi matungde MLA tara asige manungdage bungjagin balte khaktamak atopa miyo yamana Khuyek piraga punna MLA tarana Dimana sibu taksilladuna me taraga mangada Union Home Minister Amit Shah da aiba cherol pisin basu laikhrabane Chahi lising ahum hen bagi puwari ka sagona ragliba Manipur dage machet ama faglaga tongana administration pigadabani haiduna demand tarogliba Manipur Legislative Assembly ki MLA singna Haukholet Kipgen 51 Saitu Ngursanglur Sanate 55 Tipaimok Kimnio Haukip Hangsing 46 Saikul Letpaw Haukip 42 Tengnopal LM Khaukte 58 Churachandpur Letjamang Haukip 57 Hengleb Sinlunthang 60 Singhat Paulianlal Haukip 59 Saikot Nemsa Kipgen 50 Kangpokpi amasung layeng duna leragliba bungjagin balte 56 Thanlonne makhoi taragi manungda Letpaw Haukip amasung Nemsa Kipgen de Chief Minister N Birena lusing lagliba laingak sida minister sing oiribane